Sininaw singbu puran thapa maitina taram no okseri WhatsApp group tadi ngantana thagalaga dumaina thamjakre Indiana Russia gi defense system S500 ase Leiba yai haibagi matang dumaina paw phongnarak phaiba tare S500 ase S400 ki upgraded version ni air defense system haiba tare akoina mamangi video dagi su dumaina khangkhre nei na badagi S400 ase khoigi truck amada dumaina haplaga mafam amada puthok pusan tawba yaba air defense system ni haiduna aduga masida range manadaba missile makhan mari sizinari 9M96E magi range na 40 km 9M96E2 magi range na 120 km 48N6 250 km 40N6 400 km aduna 400 km gi manungda pairakpo object drone bo oigera plane bo oigera helicopter bo oigera cruise missile bo oigera medium to long range ballistic missile bo oigera intercept tawba ngammi July amasung August ki report ki matung ina Iran su S400 defense system ase Russia tagi phangle haujikanna test tawri haidi 2019 ge haurupa sahi da Russia na Iran da S400 defense system ase yoning khibani August 2024 da Russia gi military transport aircraft Tehran da dumaina taba uki madu S400 defense system ase thilakpa oiramgani asni western media singaina hainari basi Hausik malem de air defense system mayamama lay haibidi akhona loina khanglaba wafamni masida khwaidagi advance oiba defense system amani haina launari ba ase S400 defense system asni akhona khangle S400 ki khwaidagi sanba missile asigi range ase 400 km ni haiba adubu S400 defense system asida yauriba radar asigi detect tawba ngambagi range ase 600 km ni adun amuktang da target sahum track tawba ngami haidi Iran S400 defense system ase karam kandagi sinaba hokibno haiba sabsaba admaina khangba leiti internet gi phangba kharaduni panjari ba ase 2024 dagi sinari bar or adugi mamang dagi haiba khangba nati maramdi Iran da Israel na admaina hadak mission kayama kapslakiba aduda Iran intercept phazna tawki madugi video matek adu Facebook page puran thaba maite gi da thaglaga admaina thamjabani aduna S400 ki missile sing asigi range asidagi ama haibadi 400 km asidagi na thoktuna kariguma missile ma dumaina sangslei haina khalasi adu ergadi 250 km sanbar range missile asina thugaiba idai laina ngami hausik India da S400 defense system ase ahum sizinari mari suba 2025 asida pirakani haidi aduga final manga suba aduna 2026 ta pigani haina dumaina panari S400 defense system manga leibagi din ase India Russia 2018 da dumaina tawna khibani Ukraine Russia lan asna maram oirga supply tawbadasu thengthaba dumaina uri Operation Sindur gi matamdasu S400 defense system asna thabak phazna tawi haina dumaina thajanari 300 km da pairakpa Pakistan gi aircraft ama kapthaki asina malem da sinari ba S400 defense system na khwaidagi sana kapthabani haidi lan gi pauni isini noksing amana amada maran siliba asini aina asi kapthakare kapthati haiduna aduri S500 Indiana laigani haribanina S400 tagi S500 ase upgraded version ni haribanina S400 tagi S500 na kayam henge haibdo haiphet sangdam nasi S400 ki di hujik su khara panjakare S500 ase 16 September 2021 dagi service ta dumaina hablak ba hore Russia gida unit amagi haibidi S500 amagi cost maman ase 2.5 billion dollar muk dumaina pirak pa yai haina panari September 2021 da Russia gi Deputy Prime Minister Yuri Borisov na phongdorakpa di adumaina mamang da laikre S500 ase Indian ihan hana leiba leibak oirakpa yai haiduna maramdi karigino haibida Indiana 2018 da Russia gi S400 ki matang da din ase yanarba matung sida S500 ki concept ase thogleba adusu Indiana lining bagi adumaina interest utki S500 ki maximum range ase 600 km ni S400 na 400 km ni haiba khoina khangle aduga S400 tagi henba amana ayangba hypersonic glide vehicle counter tawbangami S500 high speed drone counter tawbangami lower earth orbiter paiba spy satellite yengnabagi haiba tare thugai bangami amasung ICBM intercontinental ballistic mission phawba thugai bangami haidi akhona khangle S400 ta range manadaba missile mari sinai haiba S500 na missile ani sinari 40N6M haidi base magi range na 400 km ni masi S400 tasu 40N6 haiduna dumaina sinari maruina fighter jet cruise missile ballistic missile tugaina bani anobama hapslai 77N6 haiba 600 km sanba missile ase masina satellite tugai bangami langi matamda yengnabagi spy satellite na information jamna lokthok khara jani matusu S500 na tugai bangamlagani
amasung ballistic ICBM yauna thukai bangam lagani mid year da pairing da ballistic mission gi di mid year da thukai haudraga di upai likti isini roksing akhona sumamangi video da nei nagre da ko karamna ballistic mission na walk the way karamna cruise mission na walk the way haibagi matang da akhona khangle S400 ki mission gi maximum range ase 400 km oir basu radar na detect tobang amba aside 600 km da pairakpo object detect tobang ami haina S500 ki radar na 2000 km da pairakpo object detect tobang ami haidi adu oirga de ani se kyam da khena garabno yongting yengbiu numit ani muki mamang the print hariba news media asina thadorok pa paugi matung ine Indiana S500 khak natana S400 manga adudagi hendoraktuna additional S400 kharaga su laiba yai haidi same price da inflation rate amasung currency fluctuation sing hotok laga asina takpade Indiana S400 ase khara amagasu laiki gani haibse mek sengna dubaina takli Russia na su mamang de India de S400 ase transfer of technology piduna puthongmina ba samina bagi matang da dubaina phongdorok palaikre akone su khangle Russia da di western leba kayamna sanction mayam ama thamjan banina Russia dagi S400 defense system ase leiru bagi damakta Turkey F35 program dagi adumaina lauthokibado adumna lauthok pirakadra leidi balaiba aduda western leba singna yengsan birakadra haiduna BrahMos India da sari hauji phawbo operational tauba malemgi khwaidagi yangba supersonic cruise missile ni BrahMos hariba ase masi Russian technology ni USA da sulaiti masi gi technology ase Siniroxing supersonic cruise mission gi matani ko haijariba ase lana muksat ki kani Russia gi P800 Onyx Yakhot haidiba aduga BrahMos ga mane asumna Su-57 India da sabagi chance wangli BrahMos Mark II Zircon 3M22 ni haibida laloi chamane S400 defense system su S500 su India da sagadoribra haiba wahang amasu lai masi maya masigi wahang asigi pakum December thada Russia gi president Putin gi India khongsat asida loina confirm targani tang manga swaide India da thungba yai haina dumaina panari numit anini leigani haide haidok na drakasu hojik tagi section thorang di akan mamong da dumaina lokhotpa horom lagani lam koiba lakpa makti natabanina leibak ani asigi leader ani se defense security trade amasung energy gi matang da wari sanagani haide asida loina khanglagani S400 S500 Su-57 BrahMos Mark II na singba amasung anoba din kari kari sign tawnai haibana singba asiarga puran thaba metena kaina na ba yathang ni jari kanglipag imana yai fare yai phaminarsi